ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯤ ꯑꯉꯟꯕ ꯃꯇꯝꯗ ꯐ꯭ꯔꯥꯟꯁꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ 18 ꯁꯦꯟꯆꯨꯔꯤꯒꯤ ꯃꯇꯝ ꯑꯁ꯭ꯋꯥꯏꯗ ꯐ꯭ꯔꯥꯟꯁꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯦꯡꯕ ꯑꯃꯈꯛꯅꯤ꯫ ꯃꯗꯨꯗꯤ ꯆꯍꯤ 15 ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕ ꯅꯨꯄꯤ ꯑꯃꯈꯛ ꯄꯨꯂꯤꯁꯅ ꯅꯣꯡꯃ ꯐꯤꯚꯝ ꯁꯣꯛꯅ ꯑꯀꯤꯕ ꯃꯑꯣꯡꯗ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯧꯖꯔꯛꯂꯒꯦ꯫ ꯕ꯭ꯂꯦꯟꯆꯤ ꯃꯣꯅꯤꯌꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯐ꯭ꯔꯥꯟꯁꯀꯤ ꯄꯣꯏꯇꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ 1949ꯗ ꯄꯣꯛꯈꯤ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯃꯄꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯛ ꯐꯖꯕ, ꯁꯑꯣꯡ ꯁꯥꯗꯥ ꯆꯨꯝꯕ ꯑꯃꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯃꯔꯝꯅ ꯅꯨꯄꯥ ꯀꯌꯥꯅ ꯃꯍꯥꯛꯀ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯝꯕ ꯅꯨꯄꯥ ꯑꯃꯐꯥꯎ ꯌꯥꯎꯗꯕ ꯃꯔꯝꯅ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯂꯣꯌꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯃꯈꯛꯀꯗꯤ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯆꯍꯤ 16 ꯁꯨꯔꯛꯄ ꯑꯁ꯭ꯋꯥꯏꯗ ꯃꯍꯥꯛꯀ ꯈꯪꯅꯔꯤꯕ ꯂꯣꯌꯔ ꯑꯣꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯕꯥꯅꯤ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯁꯨ ꯍꯔꯥꯎꯔꯗꯨꯅ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯂꯨꯍꯣꯡꯂꯁꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅꯗꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕꯅ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯕ꯭ꯂꯦꯟꯆꯤꯅꯗꯤ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯆꯞ ꯆꯥꯔꯦ ꯈꯟꯖꯕ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯂꯨꯍꯣꯡꯕꯁꯤ ꯌꯥꯕꯤꯅꯉꯥꯏꯒꯤꯗꯃꯛꯇ ꯀꯟꯅ ꯍꯥꯏꯖꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅꯗꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯕ ꯀꯧꯕ ꯁꯨꯛꯂꯩ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯕ꯭ꯂꯦꯟꯆꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯔꯛꯇ ꯇꯣꯏꯅ ꯈꯠꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗ ꯕ꯭ꯂꯦꯟꯆꯤꯒꯤ ꯃꯌꯥꯝꯕꯁꯨ ꯈꯠꯅꯕ ꯑꯁꯤ ꯌꯥꯎꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈꯤ꯫ ꯑꯁꯨꯝꯅ ꯌꯦꯠꯅꯔꯛꯄꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛ ꯂꯣꯌꯔ ꯅꯨꯄꯥ ꯑꯗꯨꯒ ꯂꯨꯍꯣꯡꯕ ꯆꯠꯂꯕꯅꯤ ꯍꯥꯏꯗꯨꯅ ꯂꯨꯍꯣꯡꯕꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯊꯣꯛꯂꯛꯈꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯁꯤꯗ ꯕ꯭ꯂꯦꯟꯆꯤꯅ ꯑꯩ ꯃꯍꯥꯛꯀ ꯉꯁꯤ ꯂꯨꯍꯣꯡꯕ ꯆꯠꯂꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯁꯤ ꯃꯩ ꯍꯧꯅ ꯁꯥꯎꯔꯗꯨꯅ ꯕ꯭ꯂꯦꯟꯆꯤꯒꯤ ꯃꯌꯥꯝꯕ ꯀꯧꯗꯨꯅ ꯕ꯭ꯂꯦꯟꯆꯤꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯔꯣꯟꯕ ꯀꯥ ꯑꯃꯗ ꯁꯣ ꯂꯣꯟꯖꯤꯜꯂꯗꯨꯅ ꯊꯝꯈꯤ꯫ ꯕ꯭ꯂꯦꯟꯆꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕ ꯃꯇꯝ ꯑꯁꯤ ꯃꯥꯔꯆꯀꯤ ꯇꯥꯡ 1, 1875ꯀꯤ ꯑꯌꯨꯛ ꯑꯁ꯭ꯋꯥꯏꯗꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯕ꯭ꯂꯦꯟꯆꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯕ꯭ꯂꯦꯟꯆꯤ ꯑꯁꯤ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯗꯕ ꯑꯁꯤꯗꯒꯤ ꯀꯩꯗꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯅ ꯕ꯭ꯂꯦꯟꯆꯤꯒꯤ ꯌꯨꯝꯒꯤ ꯃꯅꯥꯛ ꯑꯁ꯭ꯋꯥꯏꯗ ꯕ꯭ꯂꯦꯟꯆꯤꯕꯨ ꯊꯣꯛꯂꯛꯄ ꯉꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯕ꯭ꯂꯦꯟꯆꯤꯕꯨ ꯎꯒꯦ ꯍꯥꯏꯕ ꯐꯪꯂꯝꯗꯦ꯫ ꯅꯨꯄꯥ ꯑꯁꯤꯅ ꯕ꯭ꯂꯦꯟꯆꯤꯒꯤ ꯃꯃꯥꯟꯅꯕꯤ ꯀꯌꯥꯗ ꯕ꯭ꯂꯦꯟꯆꯤ ꯊꯣꯛꯂꯛꯇꯦ, ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯅꯣ ꯍꯥꯏꯅ ꯕ꯭ꯂꯦꯟꯆꯤꯒ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯁꯨ ꯍꯪꯖꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯨ ꯕ꯭ꯂꯦꯟꯆꯤꯒ ꯍꯟꯗꯛ ꯃꯔꯛ ꯄꯨꯟꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦ꯫ ꯃꯌꯨꯝꯗ ꯆꯪꯗꯨꯅ ꯍꯪꯂꯨꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯂꯩꯇꯦ, ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ ꯍꯥꯏꯅ ꯕ꯭ꯂꯦꯟꯆꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯅ ꯕ꯭ꯂꯦꯟꯆꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯝꯂꯝꯈꯤ꯫ ꯑꯗꯨꯕꯨ ꯕ꯭ꯂꯦꯟꯆꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅꯗꯤ ꯕ꯭ꯂꯦꯟꯆꯤꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯈꯣꯏꯅ ꯐꯝꯗꯨꯅ ꯍꯦꯛ ꯋꯥꯔꯤ ꯁꯥꯅꯕ ꯄꯥꯔꯛ ꯑꯗꯨꯗ ꯕ꯭ꯂꯦꯟꯆꯤꯕꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯕ꯭ꯂꯦꯟꯆꯤ ꯂꯥꯛꯃꯟꯗ꯭ꯔꯕꯗ ꯅꯨꯄꯥ ꯑꯁꯤꯁꯨ ꯅꯤꯡꯕ ꯀꯥꯏꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯂꯕ ꯇꯨꯡ ꯕ꯭ꯂꯦꯟꯆꯤꯒ ꯈꯪꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯥꯗꯨꯅ ꯁꯤꯈꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯕ꯭ꯂꯦꯟꯆꯤꯒꯤ ꯃꯃꯥꯒ ꯃꯌꯥꯝꯕꯒꯗꯤ ꯍꯔꯥꯎꯖꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯕ꯭ꯂꯦꯟꯆꯤ ꯑꯁꯤ ꯊꯥꯗꯣꯛꯂꯁꯤꯔꯥ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯑꯗꯨꯝ ꯊꯝꯈꯤꯁꯤꯔꯥ ꯍꯥꯏꯅ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯕ꯭ꯂꯦꯟꯆꯤꯅ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯈꯤꯅꯤ ꯈꯟꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯕ꯭ꯂꯦꯟꯆꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯁꯤ ꯍꯥꯏꯅ ꯋꯥꯔꯦꯞꯅꯈꯤ꯫ ꯑꯃꯔꯣꯝꯗ ꯕ꯭ꯂꯦꯟꯆꯤ ꯑꯄꯤꯛꯄ ꯑꯈꯨꯕ ꯀꯥ ꯃꯅꯨꯡ ꯑꯗꯨꯗ ꯆꯥꯗ ꯊꯛꯇꯕꯗꯒꯤ ꯃꯁꯥ ꯑꯗꯨ ꯄꯨꯡꯀꯪ ꯀꯪꯁꯤꯟꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯄꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄ ꯑꯁꯤ ꯆꯍꯤ 15 ꯆꯞ ꯆꯥꯅ ꯐꯥꯖꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯕ꯭ꯂꯦꯟꯆꯤꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯣꯏꯔꯝꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯇꯝ ꯀꯨꯏꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯛꯄꯅ ꯃꯁꯥ ꯑꯗꯨ ꯄꯨꯡꯁꯣꯛ ꯁꯣꯛꯆꯤꯜꯂꯝꯈꯤ꯫ ꯌꯦꯡꯕ ꯃꯇꯝꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯅꯣꯡꯃꯗꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯕ꯭ꯂꯦꯟꯆꯤ ꯑꯁꯤ ꯃꯥꯡꯈꯤꯕ ꯅꯠꯇꯦ, ꯌꯨꯝꯒꯤ ꯃꯤꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯂꯤꯁꯇ ꯂꯦꯇꯔ ꯑꯃꯈꯛ ꯊꯥꯔꯛꯂꯝꯈꯤ꯫ ꯂꯦꯇꯔ ꯑꯁꯤ ꯀꯅꯥꯅ ꯊꯥꯔꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯂꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯄꯨꯂꯤꯁꯅ ꯆꯤꯡꯅꯔꯗꯨꯅ ꯕ꯭ꯂꯦꯟꯆꯤꯒꯤ ꯌꯨꯝꯗ ꯊꯤꯖꯤꯟꯕ ꯂꯥꯛꯈꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯑꯄꯤꯛꯄ ꯔꯨꯝ ꯑꯃ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯁꯣ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯐꯤꯚꯝ ꯁꯣꯛꯂꯕꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯕ ꯅꯨꯄꯤ ꯑꯃꯈꯛ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯟꯗꯨꯅ ꯐꯃꯨꯡ ꯑꯃꯒꯤ ꯃꯊꯛꯇ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯔꯨꯝ ꯑꯗꯨ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯃꯔꯝꯅ ꯂꯥꯛꯂꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯪꯁꯤꯟꯕ ꯉꯝꯂꯝꯗꯦ꯫
ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯕ꯭ꯂꯦꯟꯆꯤꯅ ꯇꯧꯁꯤꯜꯂꯝꯕ ꯑꯃꯥꯡ ꯑꯁꯣꯏ ꯑꯃꯗꯤ ꯆꯥꯛ ꯑꯄꯨꯝꯕ ꯀꯌꯥꯅ ꯐꯃꯨꯡ ꯑꯗꯨꯗ ꯕ꯭ꯂꯦꯟꯆꯤꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯇꯝ ꯁꯥꯡꯅ ꯅꯨꯡꯁꯥ ꯃꯉꯥꯜ ꯎꯔꯛꯇꯕꯅ ꯕ꯭ꯂꯦꯟꯆꯤ ꯔꯨꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯄꯥꯟꯒꯤ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯀꯤꯔꯝꯃꯤ꯫ ꯃꯔꯥꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯕ꯭ꯂꯦꯟꯆꯤꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯌꯥꯝꯕ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯗꯨꯅ ꯖꯦꯜꯗ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯕ꯭ꯂꯦꯟꯆꯤꯒꯤ ꯃꯃꯥꯗꯤ ꯀꯣꯔꯠꯅ ꯄꯤꯔꯤꯕ ꯆꯩꯔꯥꯛ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯪꯗꯗꯨꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯠ 15ꯅꯤ ꯂꯩꯔꯒ ꯁꯤꯈꯤ꯫ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕꯗꯤ ꯕ꯭ꯂꯦꯟꯆꯤꯅ ꯑꯇꯩ ꯑꯇꯣꯞꯄ ꯁꯪꯁꯥꯔꯒꯤ ꯆꯠꯅꯕꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯁꯨ ꯃꯍꯥꯛꯀ ꯈꯪꯅꯔꯝꯂꯤꯕ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕ ꯂꯣꯌꯔ ꯑꯣꯏꯕ ꯅꯤꯄꯥ ꯑꯗꯨꯗꯤ ꯀꯧꯔꯝꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯆꯍꯤ 12ꯃꯨꯛ ꯂꯩꯔꯝꯂꯕ ꯇꯨꯡ ꯕ꯭ꯂꯦꯟꯆꯤꯁꯨ 1913ꯗ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯇꯨꯡ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯒꯦ? ꯃꯊꯪꯗꯁꯨ ꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯀꯌꯥ ꯇꯥꯕꯤꯅꯉꯥꯏꯒꯤꯗꯃꯛ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯕ ꯃꯇꯨꯡ ꯕꯦꯜ ꯑꯥꯏꯀꯟꯕꯨꯁꯨ ꯑꯣꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯦꯡꯛꯁ꯫